Fuina horakpa angauba nongi machuna atiya pumba wagthangnana kupsilakle. Wagthangnarabaso yamna pukning huna phajaba weatherni. Nongsu chudaba nungsasu sadaba. Mamsilaba higong machugi wagthangnaramba mangalna hairang leirang pumba masak mato hena changkholhanbagum. Machu leptaba kurak sanguna leikol khuding kaipai pairi leirangi magun hapladuna. Adubu matam nate masigi ritu khuding magi oiba masak matau tongali. Amukna naken tha amukna yening tha karigino ritugi masak kairakliba. Matang chadana karigi atiyada nong mangli. Ayiba Jonathan Safran Fogi lairik amada We Are the Weather hairibado chumlamba taribra. Aikoina ritugi khongthang thongairamra. Chawkhatlamba bigyangi mairi lakta miyoi bahai bai khoisina prithibigi fazaba saktam thugairakle. Mikup sida haininglai ritugi khongchat kaifade haipa sagano miyoi ba. Thabakta lining oiba mahakna ngasidi thabak leplabani. Karigumba kanda rules thugai bahai basiso matam amadadi wakhalda autoplay tawrakadaba nokfade makhal amani haikiba Nandraski wado lauraduna. Thongnong mayada family hairaga direct ama parambani. Ligi masa nanba chokri ado family banupadugi mangalna rasi onthokna lehankre. Gasidi yumda leibanina permanent sete yamna casual oina lei. Adubu masade tuki matik nankre. Angauba machugi chawrap tawba t-shirt adune icham chamba cotton gi shirt pen aduga maton laubudumaga. Pungda chatpa minina khudangda gari amadi napli. Chokriduda irin zana nga thaduna tawriba thabaktuda pukning luplambani. Tanjaduda laptopna mi kapnabagi khonjel tarakli. Khonjel adu laplabaso anakpadani haiba gyantai. Meraba paramba larikto table thamlamlaga khonjel dogi maikei lai. Mana lepriba terrace corridor adudagi mayik singna uri. Yumthangnaba aduda mina pungongongna leiribado. Kari tawrabano haiduna kupthana yenglingai jairaktuda tungdagi ningthem changlaktuna haire. Yambo coffee loire sangomna khara nambado in tawrabani. Kadaidagi yam ungi coffee kudak sidiba siba tari. Caffeine yam waglaso misi haibase Dr. Babusu khangbiramni. Magi haunaba wayam ngangbido tawri ningthemdo adubu mairaba tasiludre mamittuna mayam tiliba domda yenglaga kawri. Ningthem kaya hege yambo yumthangnabase kaidore yam kapnarisa. Wahiduda ningthemdo karigumba ama ningsinglakpagumna mairabagi nakta prabam chensilai aduga maasu yengba yauri. Asiba purakhraba haima aidi khangawdre as yambungi kadagidi adamayik sing urinu yong nungdi nungaitiyam angangni nupise ai kitchendagi he yengbada hingol maton sida leplaga lai yam pabani. Mairaba sukna yengthorai nangna panglonda loli kamai leitrini haigeba. Wahangduda ningthemdo yamna interest oiba mataw ama ullaga mairabada pura onsilakli. Film drama wari du tawise asingbadu su tawbro yambo haidi horror bo oiraso murder bo oiraso adagi suicide attempt bo oiraso yam dramatic oiba maongda thokpusi yawbra haiba. Mana hanglido laksinmadi khara ware mairaba makhut anima pocket da humlaga ningthemda sumdrin yenglaga makok tunomi hoi haibagum. Ningthem khonjelga du pikthari awangba yumgi matonduda lepnaga sariba warido kanana takini khanmano. Mana tamba school do khara chikpani aduga mase thengla fo library da lairik paraga leimzani. Mapa si school da canteen fambani aduda nungtini mapa ga hanminabanina mapa ngai bo ina library da lairik paraga leiba gyan tari brembo makhairo. Ningthemdo tapna mu makha tarakli. Saturday oibanina mahai maya ngang atai su loina hanarkraba aduga mase lairik parambadagi mathakta ka khatkiba adugi camera footage lei hai. Washroom changbo oigadoini aduda washroom dadi camera thamde 4th floor da leiba washroom oira male aduga di thongnau dagi chongtharaga kutakta dum siravzani. Warido karaidano mi soisori building dagi chongthaduna sigi haiduna so khallabaso rooftop da kabe yai
washroom da pan ba thongno haisida pak chong na pan gadaba nati karino amadi it sinaduna masu chingna hanglei dramatic oirusina kaino ningthem nangna pankibadugi warini nupado ta haina bonai aruba part ama ka hauredo khandang na horoi matangu sumdawani abo mafamduda firecrackers makum yam tarami hai thaba kuijiba sumali manamdi am strong oiba namuzani adubo hongna ribrasini siram daida kanana crackers thanaramgi aina khalise adusu building manungda yam kihandro wari sa crackers hairakpaduda merabado swailawi nahandani boygi thongal mapada nongwai makhol ama taraga crackers makum ama tarami haikibado mikuptuda oiba yaba wari kaya pusili thaknaba mikupta yung thangnabagi sumangduda yingi asiba purakpagi mamidi ude magi terracedagi miningpham chana tai iseng sengna ui merabana chumjing leplaga laibadu undabada ningthemdo prabab changsilaklaga merabagi khudang pairaga chingi sugumba yengono yambo nang imasine yamungi stress free uhelo afaba chinja ngakta pizo chathokpadu scott amani ilhalo haidana yathang thoroklabani maduna moki hena taning kidre merabadu ngayaki mamangda khalamba wakhaldudi mamabu ningsingluraga phaurakpa sawbaduna manghankre kayam kuinabu mangkini taraina mangkiba yaba wari oigadoribra mana phariba makhutto satsatok merabana hanagum chair amada famthakibado ningthem thoknaba sem sakre mana purakpa coffee do merabagi nakta khazakta umsilami adubu nupadu lairik to amu phaktoklaga pakidre phone du puthoklaga facebook to login tawi newsfeed na chingmado mathang chinglaga yingi misi atugi matang dasu yauri post to thagatpa minute khara khakta mangairi adubu comment sing do angakpani mahausa oirabadi skip tawthokigadabani ngasidi meraba thawaina changna yengli thonodagi kamaina society tawluino glass to khara sukairami hai masidi sarkar ni sinba watpagini sarkar na semjin bidagini soibadagi tabo idoini amana mu hairi Manipur school college hospital singsi imphal dagi khara lapthoklaga leiba mafamda yengsinbide semjinbide thongnong teklaga tarak paibasa construction do matik chadre habani nogi section dabaduna migi punsi mangledana sarkar nungairaga lori praja siraso angak pa comments ngaktani leiribado sarkar bu chaibana ayamani work minister so chingthoklaga ngangi mayangi mako oiriba mamabuna hina chaibagi moong su tawri na chepte yeiraga makata na yinglaktrei munpado bag chatlagi khanna leiringe whatsapp message ama lai robert kini mirang thuraba makhoi group aduda tharakpa message ni toina tawba thabak natabana meram changlaga yingi robert na message ta irami location pisumthong basketball court matamna pungani chapchana laktaba mi fine na overbridge mathakta lefalaga stb gi lai mamangda khungau chingthani meram pisumdo khangsuk sui mathong chada ba wahaiduna pung yenglubada anini taga doramle adubu ma chatloi khanduna pakhum pide bag hik chatpaga toina changda status do gasidi bit amada yengloi just now da boygi ama leirambado fat changlagi yengloi mahausa ni status kumba thoina yengdabani adubu ngasidi mayam yenglure thamlamni bado status amagi screenshot ni boyna basketball sanabagi fizol da lepagi photo ni caption da iri winner oiba team da ikhuna semba kimba pisani go champion win my kimba madugi status to screenshot lauraga thamlakliba boygi caption dana kimba muknaba yasika thoklaga ngairamge soidina ngamlani aina kanagumba ma oiradi boygi karanni lies da laknaribani khalamba yai adubu mairabadadi khatnaba hongba oina thokle khoi mahumda chaina chak thilamlaga chen khibagum wanglongna chakhairakle nupado mathau magum status to mathang chinglaga yengkhalakle mana thibado kanana te laizani adubu magi status ude mabu block toribra number save tawdabra haibadi amadi tawre khaluraga sauninglagle phamduna leiba ngamaktre nungai khraba chokri do thangjing mathakta phambagum pholle mikuptuna asumna ngak leramlaga phamnambadagi fu hogalaga kadudagi prabab thori.
Somdana kamdori basketball court aduda nupa ahumdo mera bangai boina ball amamam painaga dribbling practice tawri. Boydi norman oiri magi thokpalai adubu robati sauri. Machin gadong hak de lepte. Manu sauri bado liodani. Ball do makha dam pakthana thadai mathodi lepte machin su lepte. Asokui na tinaraklaba pisak pikningi digi loinarak pai khoidabo nupi koiba takthokningdebam hachanda. Adugu malon chatto kanana chatlo haigeba. Lo makti yauri. Matha sari ne torido yeningde. Hozta waraga marup ningsingba nawwa lawdena. Robert ki saudada boydi nokli makhol thokanda. Leo su dribbling tawraga leplaga ball du tapna makhongna sanaduna pakhum birei. Matang haiba maga matam haiba maga le. Aikoi relationship tubo fong yaba wari ro. Mathagi mai thakta famlingi sidane nangna mong lawai le phusida thawde silanu. Mantuga mawa lawbi bzanate khoidau sawali walot pagi. Mai thaw ising nusit ki wari nati walot padugi wani. Dinari singsa waloi lot nei. Mana pamadu sini aduni haidi. Maro ilinaraga hinarang trenoise. Ai tinani trebo. Leo do I karakle. Boldo hook to the fat yansilakraga Robert sound on silly. Hai banangdi, ha, nang kari fa watorageba. Walot di nang ni ne. Lotli badu kaino kangraso lotli have the face kangi. Nasaying the mingon that's a ngang. Amadu su fingalay. No sumaram laden a lotli natra. Agi sumaram laden a lotliba. Amarum the egidis amapol confirmed damangam driba feelings ni. Pog tam the marik chum tamgi hidena problem se. Isa the first na ever laga confirmed as a key canba. Nang dong na book fatabado natabado. Lali din sana en bitozo. Atum basarkano. Na mai the boss na thomakani. Ani do wai tana khanarak labada boydu chaplep lang yori. Yari ba khara lawnara dia. Masibo topic amo ina chak manana khatnayawani. Mi haisa magi Arun mamam noi leine ngaktani. Kana dabada roba nangso phingmali. Boyda mo ansilakle. Nangso phabanati. Nangsu mi chang kan. Ai ni hisab holaga puthorok theory sa. Hydro adi nang namai du thampam leiroi. Phibam du yorak labada boyli oda sat onsilai. Loma kamai torage. Engi sai baba go so wari sarakte. Ipa du so kari haringe. Leo mathasana. Ipagi mo ongli mayam loi khangi duni. Pau ma di handok bachat ke tawringi da ingona phone to ole. Pau hai bala kano macha leite na. Lohongna na leibadi yadamina hongna maduni baba hin torani. Aduda ipana sawbasida manado mathai nungaidre. Ipana inthopasida mathasum sawai wani. Ani du tumin tai. Makhoi su nungaidribani adubu kari di upai lei. Robert su paiduna laikibaduda boina laithokna hairei. Yare se. Ipabu hayeng kona sawo pharak langane mayam changna thema loi. Kanade boroi bagi wakal khalo. Managi di khoi myam leisidi. Is asigi bu wain dordana. Ani du maya higat kibaduda Robert na hairei. Sagalu. Boroi bagi wakal sagalu. Nakhong na khut pul langane mairaba namai do blade na chabet lengi boroi ba ngamre yengi. Leo na khungge torokpado boyna makhut na pairam bolduna Robert thomi yamna sukandana toklo haibagum adubu Robert na maya higatlaga thaidokimanda tungda lakpa mairabadu oina pali boldo makha tadringe yam thuna oklaga boyda khulai thuna mulangsila inupado aduga mong hata hairei boyda sumjing yenglaga let's go champion nupa amadu su boldo fat oklaga konsili mirabu mada Robert nokmi lakpiroi na wazururi na naidi Lai mamang du khungok sing thabadudi kitang childish oi Robert. Wahai du hairamaga court ki side to da hana gangam chatkre tung on na chatna hairami. Nang lao. Robert nok laga hek lakpaga main character gi vibe se wan hekta mun kiba. Ngang na Leo da mo oi laga makha tai. Win or loss nang namai thuai da ya da bani. Leo su kinthilakani haibagumna ingitori Robert sunok laga mairabagi leiba side adom na changkre wangang na da mairaba na sinok lama moong du na leinari defense na mairaba Robert star ku squad na boylio oiri mayekiri team amada kaman oina mi manga punsilaga sanaba match oigadabani adubu tournament nate icham na sana bo oibana makhoi mari khakta tarak sanabani Robert Leo ani da icham match oirabaso Nupa ani dudi Olympic tagi hina sathi kre.
ꯌꯥꯝ ꯊꯋꯥꯏ ꯆꯪꯅ ꯁꯥꯟꯅꯒꯗꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯤ꯫ GPS Football Academy Chaliba Chahi 2023-2024 gi oina Haryana gi Jinda laiba GPS Academy a unit of Delhi Public School gi oina akhano player kara Manipur dagi launchagadauri lakiba March ki tang 13 ta Malom da laiba Kelakha ground amadi tang 13 ta NESU ground Porampat TV Tower da ayuki pung 3 gi hogduna trial pangthok chagadauri under 13 amadi under 15 gi manung channa laiba football bu thawai yaujaba mama pa singna icha sing bu pubiratuna trial asibu sar yahanbiu amadi under 13 gi oina Aadhaar card 2011 2012 2013 amadi under 15 gi oina 2009 amadi 2010 su loina birakadabani sport registration na lupa yang khaitama koigani 100% scholarship labor trial asigi kudong chaba singasi manghan biganu akupa marog gidamak 7005053660 da call for you haibaga tawbaga liona ball do pasek pirakpaga boy dribbling tawduna makhoi gi hoptamna pusna bhotnarakle defense da lairiba mairabasu yam haisingna block tawna bhotnai boysi yam haisingna chen duna puri robana mo block tawwe oxilakpaduda lioda oina pass tawkhre liona hoptamna langsilakpaduda manakta leiramba mairabana tap oktuna ball do puraga chatkhre makhoi gi side tamna match su tapna sanaraga wari sagi haibagi wakhalda leiramba Robert Leo anidi chenba waraklabada amana mada yingne mairabana dribbling tawraga boyna block amuk tawri amana mada yingnade ball da munda yinglaga yamna luna sanaribani matongduda Robert to Leo da yinglaga kaino torisiba press media khara gowna fadoira ekhoini yawdabaga chap manakreda rules sina khandaban mai chakpada yawkhrab kainom tawre tanja sida Mahabharat amuk phakle isina kaigino nasaktuga lao wari sanasan ani do changsilakle mairabana dribbling tawduna ball do yetamu oida mu tawraga lei fatchong khatuna huptuda langsile adabu force to kanman kibana nakandu oina panuna natharaklaga Robert ki khutta takre goal amma laina mangkibaduda mairaba khonjili thokta as haiduna soli matangduda Robert tagi mullaga block toriba liona ball do mu paikre madugi tagi boina pass amuk tawduna makhoigi side oiriba hup adomda chensinkre matawdu ubada mangda chelamba Robert po laktani thuramlaga mairaba boybu tanarakle block ta kana su leitrabada boy amutang chongkhalaga ball do hup chapchana langsinkre goal fanglabada khutum tasilaga yes haina ikan kandana lawi tanjaduda mairaba probab changsilaklaga boygi mangda chaplepsile players cannot run with the ball dribbling tawduna ball kolaga chenba yade boy kari wakhal khalaga sanabagino rules sugai isa boy gyan tarakle mani ngam ningmana henman kiduna rules phawa kawruri adubu nokmi ball do mairabada langsilaga hairei sorry start tawro sanagi wakhal khalinge ei rules tugaikre ball do khangpai paisili nupa do kap thorakliba wahai gi tin do thamoi chapchana hek pali fauriba China do ga hairuradi i bur thoklamgadaba mali adubu chimbal do nokfe tawraga hairei ball do makhwang da ye poi kon bai tawraga rules tugairaso nangi score di muloi maramdi play da focus piba ngamdabagi reason do matik chaba reason ni adubu rules tugairakpagi responsibility di haidraso nasana khangnase okay let's start again si hairag amu sana labu hotnarakle hodringe maraktuda boys block tongna masem saranga hairei opponent matik chadabagi rules tugaiba ngambani matang sida opponent so error oidi focus pidi takpani rules tugairaga hupta ball langsinba una uron marol thoktaba midongna tumi leri kaigi rules tugaiga no haiduna larokpusu yabagi matangni haiba mairaba noklaga oirambe aigi wakhalsina nangna khaliba wakhaludagi hena luthana wakhal amada puthakhiba oirambe rule thugaiduna goal chankraba nangbu una khangi ngamawdaba makhei khaliba igi wakhalbo kiam dip oiramgani khalo luba haibabu maybe deeper than arts inner core nangi arumba yawdaba apaiba wakhal compare tawbudi khara warani ko si hairaga boygi mangda ball do fatfat thadaduna magi hup leriba side adomda puba hokre basketball champion league da man of the match haiduna khangnariba nupa amaga mayoknana sanabada noptraba mairabani masu ball do koi leiraga pui boyna block tawi aduba match so makhoi ani khakta ngairi boyna mit singawdaba tanja amada mairaba amuktang ulaga chongkhatuna huptuna langsili
chap chana takre taseng ba goal ama changkre. Matongda boy noklaga khubi thangalei. Ibai, nice shot. Mairabu machin thige tori. Adubu magi ngangthoktaba haidokandaba saktinuna yam thuna chimbaldo fajankre. Amu hogi tawbada ko nakandagi famfamda adom misak amu urakle. Mairabuna tan chana yengthorakpaduda nupiduso makut haiduna noksilakle. Matawduda Mairaba boydo onsilaklaga makut kudombido ngihakhtang haibagum thangalami. Mana thorakpada grounduda famprek famnaga sanarambadagi yengbada onthakraba nupa anido hogolakle. Robotna Kaino chalage haira. Mairabado sat kumlakte. Robotna tongana painiba tawel angobado taplawi. Pari bisling bottle du sulauraga masamduda zorzo hazilaga chotlalli. Madu uraga mabu yengliba nupa aniduda onsilai. Aduga Robert ki saganda pop tharaga. Fazana sanaramu. We have to win. Asi hairaga chatkige tawbada Leo inga ngauraduna hangawi. Aikoina sanarisubu kari likno Mairaba. Nupadu chapliplaga onsilai. Chotli tawba lumangi masamdo patpat kanthoklanga hairami. Nokmi mong hada. Kimbablik. Wakal amada chatkri nupado anidusu karino khanna yenglamlaga boygi nakta changsilakle. Icham chamna pangsana sanaba hawi ahumdo.